Times of Manipuri on public demand Thoramasi Bumiyang Tabigi Bapumna Maktu Adongi host Daina Pangsatabamna Taram Nokchari. Ngasagi on public demand gi special episode sada Miyamgi Damak special Oiba guest Amakak Puduna Lakchari. Mumbai da Haukiba September gi Tang Kunga Maridagi Kunga Nipan Pauba Chupna Pangtokiba Adugumlaba beauty pageant Miss and Mrs. IAWA India 2019 Hariba beauty pageant asida Saruk Yaduna. Mrs. IAWA India category asida first runners up ki title holder loina na Wangkai Kendra gi MLA kogi Honorable Sir Okram Henry gi loina bisu oibidi ikai kumna zabada matik sarabi Ma'am Victoria Okram miyam gi damak khudol tamjari. Ma'am ihan hanwa makta dai kogi TOMTV gi whole team hai tare whole staff ko koina ma'am gi side ta congratulations sai bo hayasi thamjage koi harau ta yamna koi gi nungai ba koi su yauzari bani ko. So first of all we would like to congratulate you. Thank you TOMTV bu siam thagachari. Thank you. Yam nungai je ma'am ihan hanbo ina khangjan english hai ma'am na koi gi yum palaba matungda hariba sigumlaba miss nataba ko Mrs. ki koi gi beauty pageant sida koi gi yaurak pase masi kamai ta bono masi wari se thambiyo ne. Okay yam fajawa question ne aingon da hayo haradi sumain after getting married ko after lohong kraba matungda sumaina thokpa haibisi it's not easy yam araibadi nati housewife amana mama amana sumaina chatpa haibisi araibadi nati but still then aina si chatkibase like IAWA India busu aina ahanbada yam thagatle lohong kraba mama lohong kraba nupi sing desu moina sigumba fajaba platform piraga ai haknasu ai ngaktana tana nupi myamna tongan ba stage tege laraga sumaina participate oba phangbasi akhoi gi damak de it's a great platform fajaba ma IAWA India na koi pibiraga sumaina ina chatpa phangbasi su yam harawe thagatle yumda chakhumda nupi oibagi dum chakhumda ngakta nairo laibana taba mapan thoraga socialize oiraga kaigumba hoi araibadi nati adubo awaba nungai deba myam do overcome tawraga sumaina mapan da thoraga chatlaga asi participate oba phangba haibasi yamna fajaba opportunity nina aigi damakta ti aina thamjaye yam nungai se chumani ma'am na su thambili ko adugo handaki oina koi gi IAWA koi gi Miss Mrs. Mr. Fabu yauri bani asai se tongan ba awareness kaya puduna chahi chupa dum koi gi every year hai tare santokuna lakli koi gi Ma'am Victoria na haiba IAWA gi platform se kamai tawduna khangbi rakhi bano masi koi gi join tawge haiba se okay kamai na I say join yausira yauroi sira na yam charang narame first I say IAWA si ahanbada aina atopa ama join tawge na I say like mission dream hairaga India gi ko si so laibani asi I join tawna ba like ai sister ko just ai khangna chana ba friends sing na nang kai tawbi gi tumina lesson doino sing ba sukra tawse society de sen afa purak na ba mayam mu se encourage tawna ba akoina khanbada nangam gani ni su thaje hairaga moina sum aingonda encourage tawbiraga masigi platform se aingonda moina purakhi bani adu aina si chatke na aina si chatke na aina try tawba matamda finalist moina aise adum select tawre adu matungda agi angangi agi ichanupi ge school ge oja ma'am sina nang ma'am nang handak se message thokani na inda ge tai khotle adu IAWA si su yam phabani IAWA su lebani aduna yardi IAWA su try to di phagani ma'am hairaga moi ma'am sina aingonda encourage to birakpa adu degi like aina chatke na ama try to rambaduna kon boiba asi IAWA sina hanba adu o fari kem kaide I'll try hairaga aina si IAWA si da dum try to raga moi ma'am na encourage to biraga asi aina IAWA si chumana chatpa phangbani yam nungai je ma'am mayam gi support koi gi mayam na pukning thogot piba haibase aduki matik important oi ko malu maka sa tazarpada koi gi IAWA gi hariba ngasi fangliba koi first runners up ki title di phangbikre masi gi journey se koi gi like please tell us about the whole process selection oi gi agi experience ko aga chatluba kholuba madugi nungai ba mayam su kra thambi okay aina handak sumaina IAWA chatpa phangbase yamna laibak su phain haininge aina that 24 degi hauna 28 fauba khoige competition se dum chathaye it's not easy yam arrive aina khanbaga ada chatpaga dum yam aina tongan experience to phangbudo like hoi confidence bi dum laizaraga
ꯑꯩꯉꯣꯟꯗ ꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ encourage ꯇꯧꯕꯤꯔꯒ ꯃꯗꯨꯅ ꯑꯩꯉꯣꯟꯗ confidence ꯌꯥꯝ ꯐꯥꯎꯍꯜꯂꯒ I sum I can and I will haibigi wakan ama puraga isudum I will try ko I koina hotnaradi kai ngamroi haibigi dum wakan ji pura chachabani adu chatpa matamda different states tigi ko nupi me am la e moiso dum like well prepared yamna moiso groom phasa phasa tawra loi lakna bangak tani ada chatpa matamda like aina ngamdaba mayam so overcome tawe like aina overcome tawba ngamdaba aina pangthokpa ngamdaba mayam so mi mayam tinaraga nungai ba awaba mayam su thengnai like ada chatlaga tumdaba chadaba like competition nina mama gi ngamnaba best level da hotnarak panina asingba awaba so dum thengnarak tabanate thengnara e but still then yam harawe do oiruso mayam bu mingle tawba phangba koina chatpa matam da 24 dagi hauna 28 dagi chatpa matam da like awareness program su yam pangtho e beauty pageant harga not only beauty queen asigi ko like akoi gi personality beauty with brand personality gumba akoi gi character gumba asingba si myam akoi de yengra e moina first day numit gi hauna moina akoi se object taw ba hawrabani adum akoi bu study taw ba hawrabani myam like akoi gi teachers myam akoi gi mentors myam dono ko adu madam da tongan madagi la arga aina tamjaba myam phangbudu experience myam aina tanba phange like awareness program su chatle aina expect su taw taw aina khoi degi nungai jaba haidi like akoina cancer awareness program ama chatle Tata Memorial Hospital ko cancer gi Mumbai da madu da chatpaga akoina anaba myam so adum akoina yengba phange moi bu su dum encourage tawbirame akoina madu uba matam da agi pukning da so yam hoi nungai taw myam di phawe but still then moi uraga yamna encourage su tawe moina naba oirabso akoi myam lai sidi whatever akoina help tawba ngamba makai akoina su contribute tawra loire haibegi ko help tawbigani haibegi adumba wakhan myam chawjaba wakhan ko adumba su dum aingonda yamna encourage tawba phange ko idigi aina nungai bidi adu Tata Memorial Hospital da chatlaga cancer patient myam anaba myam aina unaba phangbodo adu do ko idigi aina nungai jabani handa aina chatpa matamda besides awareness koi gi hariba campaigns ina taba tai kai di pangthok han ki bagi matam like akoi loina table manner gumba sudum tamra e like beauty kraman makeup tawgani nupi ama oina kraman mi gi marak ta tingani motivation me am akoi bodu maina tambira e how to self discipline how to motivate ko asingma myam siso yamna tamjaw phange like professor myam ai asing myam la arga akoi da awareness program myam pangthok piye yam nuai zai adu ma'am Victoria dagi khangjan English se koina IAWA gi semaroi na koi gi beauty pageant like mi amagi nupi amagi figure gumba maintenance masi yamna ngai fadana yam important oiba machak ama oi adu go koina sum tajaba matam da IAWA sidadi like mayang figure da yam kana focus tawda ba hai tare ko masu koi tajai masi kai kadai phau chummi or chumde ma'am Victoria na masi preparation se kamai tawbiki like as beauty pageant se dum sak tangak ta su yeng de ko dum akoi ge ainang sai so pan khrabani beauty with brand like akoi educate ko like haida ba yade mai masing phasana tamda ba yade education is the most important tools ko singba chat ke haradi sisu yamaru oye aduga like akoi na sumaina chatpa matamda beauty pageant se not only beauty queen ko hoi akoi saksu phajada ba yade adubo sak phajabana ekta loi loire aduna khaktani haibanate saksu phajaba su darkar oye like hoi mi nedi panghai haina ramani ko akoi phajaba su darkar oye like ainang sai hai kibugumna beauty with brand ko personality asi myam si akoina isada self discipline ko most important asi develop to yam darkar oye yam nungai zai tongan ba experience mayam ama ko nungai ba adi awaba mayam du su khogi thengnari ni thengnai koi habi ko breast cancer nar ba kol ba cancer patients mayam unadana masigi makhogi awaba da su involve to biru ba masi mayam gi experience ta ba khogi Manipur gi concern da muk lak charaga huse khogi public figure ma oina hai tare ma'am Victoria dagi khangjan English se tongan ba khoji state ki issue mayam ama laikre exploitations on women adagi rape case crime adugumba khogi nupi da saithing mayam ama lairi base say for example huzi baby sanagi case lai ko asigi matang sida public figure ama oina khogi ma'am na kari tawhaningi or sigumba thodok se makata na thokdana ba kari tawhani ta seng ma hoi assume ma'am ai namak hairdi ko control to bangam de
like asingba thoiba problem crime thoiba myam si aingonda hayo haradi discrimination misunderstanding asingba de loina create tawrak pangak tani aduna asingba se koina kramaina ma tawgani haradi like hojik haugat leba naharon sing de so koina phasana education tambi bako aduga tongan ba special remote area da koina awareness program pangthoraga asigumba afaba du da tambi redi hena afaba ingthaba purakani ne su thajai maroin education se asdagi loi thok panga da mem na thambili ko yam nuai se adu mem khoi gi ada beauty pageant da yaur ba matam da ngasai mem na di hapetang thambi kre confidence level lai tawu encouragement mem am musulai confidence expectations se kogi runners of taganina lebi kibra natraga first title hai tare main title ko adu phangakani kaina ga khoi asa to bikibra yes adu budi it's a competition ko loina lakpa loina beauty pageant da lakpa miam contest da lakpa miam se ai low da ba yaroi ai queen oi da ba yaroi ai phangani loi lakna bangak tene with confidence ko well prepared tawraga groom phazana tawraga ai lawgani har lakpa ngak tane like same thing ai so adum ai su ngamgani harga sum chachabani adum mem makha sa dazarak pada khangjan english se khoi gi crime against women sigi matang da hojik ti tongan ba awareness mem ama lai khre ko masi hojik mem gi tung da la ka dori ba di future goal da hai ba tare ne ko public ki oi ba society ki oi ba kari afaba khongthang sing di paikhat pige kan khanbiri nupi ama oina like asingba discrimination ko misunderstanding degi asingba violence mem si thorak pani aduna asisi kamaina khoina muthat kani haradi like aikoina aina mak so asidi ngamba pot nate aduna aina ngasai so haye education phajana piraga awareness program pangthoraga ko asingba se dum khoina dum aina so ai site so dum adum help tawge na dum khalle yam nungai je aduga ma'am gi opinion da ko ma'am gi wakhalon da woman empowerment habase kamaina define tawningi yes women empowerment se yamna nupi habase like sum haina laidana women are everything ko nupi se nupa na ngam da basu nupi na ngam ba myam lai na ko adu ba same thing like akoi nupi ne araga not kitchen da ngak ta chak thong raga kitchen da ngak tu ru laisan ba na ta ba adum socialize oiraga like women empowerment harati like akoi se akoi na thabo achievement ama pura suppose mi ama na thabo afaba ma tawe haraga somehow like appreciate tawba mi su yam laye appreciate tawning da basu yam laye appreciate tawba mi yam su laye tawning da basu yam laye sidi mama gi choice mama gi problem ni natra aduna asisi adum akoi amaga encourage tawnaraga amaga akoi encourage tawnaradi adum henna chawkhat pangam gani so ina thaje nupi gi khoi gi maru oiba ama bo understand tawba ama bo encouragement pibi base yamna maru oye nupi gi damakta yam nuai jai ma'am Victoria dagi koi makha sata jara koi na khangjan english ma'am na hojik public figure ama oina mai nupi oi bi singi haitare especially for women for girls haitare afa ba khongthang ka ya pakhal kani habise koi na su chauna expectation thamjari chauna asa ka ya uzari ko tawbasu tawbira u haiba wafa masi thamjage masigi matanga sida ma'am tongan nupi singsi koi gi samna hairaga exploitation ko kham yauna awaba nanglaba karigumba thapak kharadi pangthokningba adubu karigumba problem kharadagi peshagi oiba yai imung manungi pressure koigi masada sexual assault adugumba problems mayamna nam khairaga thambadagi makoisi hagolakpa ngamdaba haitare ko koigi makoina tawningi ba thabak tu pangthokpa ngamdaba makoibu inspiring oina ba motivate tawba yaba wahayut khara thambima hoi khoi nupi ni hairaga sonda na laigeda banate aingonda hayo hairdi ko according to me ai khoi so like ishorna dung sibiraga chanbiraga akoi nupi shu nupa shu chap manai ko samna hayo hairadi akoi nupi myam da ina encourage soning bade adu tumina lesson banata ba hard work oiba ko hoi aina especially aingon da hairadi aina shu nupi myam da adum encourage soning akoi shondaraga tumina leiba nataba akoi ngamjaba myam akoi hard work oiba positive oiba ko ai sholle ai simina namthak pire ai si mi na mirai biri haraga akoi amudugi motive ta chat panataba sondaraga leiba nataba haugatlaga akoi myam wakhan ningjen chap manaraga let me naba matamda adum akoi myam apawa purak mi naba ngamgani siso yam nuai jai ma'am aduga ma'am as a nupi ama oina na ko nupi ama da chen ga da gun ahum tang tangai fadana chen da ba ya da ba gun ahum tang ma'am joi ba yam fazaba question ni dum harawe like nupi ama already yam humble oiba nolukpa haibisi ko idi importance ni ado imung puba haiba ko nolukpa sina ko idi gi ai damak tadi
ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯅ ꯖꯤꯠꯅ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯀꯣ ꯑꯁ ꯃꯥꯗꯤ ꯌꯥꯝ ꯆꯝꯃꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯂꯥꯏꯛ ꯂꯩꯗꯅ ꯃꯤ ꯑꯣꯏꯕꯁꯦ ꯃꯤ ꯑꯗꯨꯝ ꯍꯥꯏꯅꯕ ꯂꯩꯗꯅ ꯑꯗꯨꯕꯨ still then adum nolukpasi khwaidigi nupigidamaktadi humble oiba mama afaba matik chaba mama oiba haibse khwaidigi afabani aduga yamna socialize oiba haibako nupi oibidi nupi ama oibegi like ingtapa fazana family puba matik chaba mama like aingon hairedi same thing aina kainuma ama just mention tawninge like aigi mother in law ko haitare aigi damakta yamna aingon the inspiring tawbiba always man haibini nupi ama oibegi kari tawdoino haibudo always aina magi aigi mother in law ge hekta mamai thong uba matamda aingon da yamna nupi ama oibege yam encouraging oibado yamna aina magi mai thong hek ubudi yam aingon da yamna strength phangba ama hekta leibani manuse hek aingon da advice biba matik chaba mama oigadabani no matter what the situation ko awaba nungaiba koi punsi ta lakningba kai laksano but still nupi ama hoibise nupi oibise matik chaba mama oigadabani haraga like Napoleon ge quote ama hek aingon da advice to bi Napoleon na sumain hai haina matik afaba mama piyo prithvi joy oige haraga madugi wahaisin aingon da yamna always aina down guma chappa matamda adum always madugi wahai dun aina ningsingraga aina aingon da yamna encourage tawbani sina like nupi ama oibise best mother ko matik chaba mama afaba mama oiba mathau yam taiyena aina so si ai family day so aina si tamjaba fangi thank you yam nuaijai ma'am aduga samasama sembada nupi oibisingna achoba thaudang kaya lauduna lagli lausu lauri ko adubu nupa oibasing su makoi gi oiba chap saba thaudang loi lauri ba ngatani matang asida ma'am gi oiba motta chap chaba koi gi afaba nupa hai tare ko masi samasama sembada afaba nupa su darkar le masi makoi na sen ga gun ahum tanga thambi okay aina hai aingonda hayo haradi like mapa oibasingna aduga nupa oibasingna first and foremost ko ahanbada nupa oibege responsibility ko adu khangbiba masa masa ge thaudang hanna khangba adu mathau yam taina khalle aduga mapa oibasingna they should know the responsibility toward the father ko mapa oibege thaudang puba aduga first and ahanbada family puba haiba like family run tawba haitredi family puba haitedi how they will serve the society ko society da kamaina koi afaba thabak tawba ngamgani aduna matik chaba mapa oiba responsibility khangba mapa amamum oiba masagi thaudang khangbado asi khoidi maru oibani aduga yamna socialize oiba yamna liberal oibado madu mathau yam taina khallena yam nungai se aduga ma'am hada ki beauty pageant asida ma'am se first runners up ki title holder khakna tana tungan ba ki subtitles khara su lobira iko madu su khara thambi okay aina handak chatpa matamda like first runners up ko Mrs. IAWA India ki first runners up and then best male and then social media queen masi title ahum si aina fangrapani aduga stage sudane ma'am na haiba koi gi tungan ba subtitles plus akoi gi main title hai tare masi phangak pasida stage suda phau ki banungai bado amung na hong na kita express yes aina stage ta tum chapa matam da like mayam jury sing na so audience sing na so adu mayam na encourage to be modu khoi di nungai bado and that crowning moment ko like I feel like I'm top of the world haraga dum something feel tawbudo dum nungai jabdo aduga ishor shi am thagatle like dum chatpa khuding da ishor na blessing pibi ba haitare ko mayam gi support mapan na mayam na nungshi bi ba mayam na adum chan bi gi ishor na chan bi gi sho aina ngsi si title si fangbani na dum thamninge ado ma'am matang asida support ko support si important oi si family gi side ta gi support kamaina kari karam level da support obi si aina chatpa si hoy khangdabasing de dum beauty pageant haraga just fashion show thoraga stage ta pangchat chat lena khanba mi su yawi ko but it's not adumak adunate khangdabasing so beauty pageant amage karino habda madugi value madugi importance sum khanganinge aina yamna importance oibane si so nupi ama oibege adu aina ngsi chatli so family gi support yawdana di ai chat pangamoi because family na support pbbge moina encourage to bibige aina ngsi so chat pangamraga aina mai pakrak pani absi aina thamninge aduga specially man ai bukana na ko idigi inspire to bibra support to bibra di ai sister in law ai je ai husband hi je haitare je aina so ming oina palaso ai je pranka mana always mana ai damak ta dum mana us nungai ba matam da so harau ba matam da so koi je du na aingon da always mana encourage to biraga mana ai am matam da is motivate to biraga magi through da so aina ngsi sumaina ngasi
aina si stage ta ka bangam bane na so aina thamning bane so sweet ma'am handa ki beauty pageant ko Mrs. IAWA India gi oina khoi gi tham ki ba dugum laba theme asi awareness on breast cancer masi ma'am na huzik public figure ma oira bani na Manipur gi oina di hariba khoi gi tamthi ra balaina sa ngak thok na ba or masi da gi khoi na kar maina jackson la ga da gi haiba gi matang sa kali kali khoi gi khongthang sing la khoi gi man khoi gi team si hoi breast cancer gumba ko si gi team si da handa ki chi sino oina chathabani ado aina ngasi phangra iba ai crown si so ai society de hena aina fa purak pangam na ba ko ai responsibility asi ai crown aina phangra isi ai responsibility ai thodang ne si aina so ngamba makai ai gi Manipur state to oiro notice to oiro awareness program pangthoraga asi gi laina si ngakthok na ba kari ki pai khat pai ya ge hai se ai asing na dum ta naraga aina so ngamjabam ga ai hot na ge na khalle breast cancer gumba la isi cancer se chingjak cha bo choi ba de gi so asi gumba lakpa myam lai bani asi se ikai hangboi ba lai nataba early age to ko like ngalingai sida thengda dringai sida koi na lai yeng thoradi koi dige laibak phawbani na si jo thamning bani afa ba khomthang ka ama bagi pai khat pang bi hai bo pham se tham sake aduga ma'am isa gi oi ba kitang personal hai tare ko si kitang hangja ho bagi tanja du labja hage ma'am Victoria gi oina di favorite color se kai oh ai se khangde dum pink dum pam me pink yam pam me ba yam ngai se aduga khoi gi Manipuri gi lai ba tongan tongan ba insang mathel yam lai ko tribal gi oi ba mai te gi oi ba tongan tongan ba insang mathel me am le ma'am na khwai di gi khoida ba insang se kai oh ai di hojik te like ai so like mai te oi rabani na ai nu khoi pam je bise kitang chamba yam pam me bo ko ai kang soi dum pam me kal ma ka gi kang soi na like kang soi ai di lo yare gi damak anything oi ru su ko adum pam je acham bacha ba skin tone su phazaba yam nungai se ma'am Victoria lasi Times of Manipur gi team na koina ha lak chage haiba matam da ma'am na su warmly accept to bi ba ko matam khara pi bi ba ma'am gi khoi gi tongan tongan ba beauty pageant da yaw ba gi experience ma'am ma su tham bi re khoi tung da pai khalak ka da ba hai tare apa ba khongthang ma'am ma su ma'am na pang thok pi gani hai na su tham bi di ko to ki mati khoi na su appreciate tau jai and we would like to also wish you all the best loina loina na hausiga si ma'am akoi chakau thani aduna ma'am so soidana chakau ba chat kadaba male ko aduna lamdam sida lari ba tongan tongan ba ningoloi bi sing piba sing da kari kari pukning gi oiba wafam khastang phom to pi hoi hojik chakau ba tha su la e sam nai da koi Manipur ge ba koi metai gi culture de chakau ba se ningon sing gi ko ai digi a chau ba festival amani na aina dum khanje thamje aduna si chakau ba la ko sida like nungshi harauna piba ningon sing nungshi chanana memory share to bodo adunu ko idi maruni ne khalle like chakawi haraga gift achau chau ba tang ba asi concept ta chatpana ta ba madu adugi concept ta chatpana ta ba kara tang ba shana me am dorga adugi ta chatpana ta ba just memories nungshi na bege piba ga ningon ge madugi nungshi na ba madugi love madugi memories to share to bodo madunu ko idi importance ne like khudai mate ama pibo irisu just cup ama pibo oiraso anything pot nushina pewa na tamjaba masisi ko idi importance ni na ina khanje aduna ningon chakoba lakpasida mayam su nushi harauna ningon chakoba mayam su like wish you ko mayam da ina wish toning bani happy ningon chakoba thank you so much ma'am last question ina ko gi Times of Manipur private satellite TV channel ama khakni ko ma'am mase koina hena tungda su phasa phasa ba program payam ama sem saduna miyam gi dama khudol tamjage haina su akoi khanjari ma'am gi site gi akoi da improvement oibe yana ba suggestion oina kari drop to bini okay yam harawe like TOMTV music de sum media mayam rak to ko yam active su oye yam aina taba do ko yam na TOMTV sina yam hojik se kari haidoi no khangde ai se haiba haidre like yam improvement yam leibudo yam advance oibudo asi si oye na su tai duna henna afa ba advance to oina ba afa ba thodang mem akhoi dum amaga dum share or pangnaraga adum afa ba dum henna advance oina ba henna chaukhat na ba noina su thobak dum paikhat lo na tha haininge thagachari ma'am thank you so much for giving us your valuable time thank you yam nungai zai ma'am Victoria ngasi ma'am gi tanglaba matam khara ekhoida pibiba nungai raba wari mayam ama su share tawbiba ko thank you so much thank you ma'am marau jai thank you ngasi gi oina di on public demand matang asida tension jari mathangi on public demand the special guest ama puduna soidan lakchage till then keep watching Times of Manipur